ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯥꯖ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯔꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯊꯝꯕꯧꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨꯃꯗꯤ ꯂꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯊꯝꯕꯧꯗꯤ ꯊꯕꯛ ꯑꯃ ꯁꯨꯕꯒꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯥꯂꯪꯐꯩꯗ ꯂꯩꯈꯤ꯫ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩ꯫ ꯃꯍꯥꯛ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯂꯩꯔꯤꯕ ꯃꯃꯥꯡꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯁꯅꯥꯍꯟꯕꯤ ꯊꯣꯛꯂꯛꯏ꯫ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯏ꯫ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯑꯁꯤꯕꯣ? ꯃꯥꯒꯤ ꯑꯁꯦ ꯑꯩꯅ ꯍꯧꯒꯠꯇꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯑꯃ ꯁꯨꯝ ꯌꯥꯎꯔꯤꯌꯦ ꯃꯁꯤ." ꯃꯥꯒꯤ ꯃꯁꯝꯗꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠꯅ ꯅꯥꯟꯊꯗꯨꯅ ꯁꯝꯕꯨꯜ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ꯫ "ꯈꯪꯒꯅꯤꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯕꯅꯤꯅ ꯑꯩ ꯇꯧꯒꯦꯕ." ꯁꯅꯥꯍꯟꯕꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯤ꯫ ꯃꯃꯤꯠꯇꯨꯅ ꯈꯨꯗꯦꯡ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯏ꯫ "ꯑꯩꯈꯣꯏꯒꯤ ꯈꯨꯗꯦꯡ ꯑꯃꯟꯕ ꯑꯃ ꯂꯩꯕꯗꯨꯕꯨ, ꯑꯣ ꯁꯤꯗ ꯂꯩꯔꯦ." ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯈꯨꯗꯦꯡꯗꯨ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯃꯗꯨ ꯊꯝꯃꯤ꯫ ꯃꯈꯨꯠꯇꯨꯗꯅ ꯆꯩ ꯑꯅꯤ ꯄꯥꯏꯔꯤ꯫ ꯍꯥꯏꯖꯩ, "ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯅꯤꯁꯤꯅ ꯂꯩꯔꯤꯕ ꯈꯨꯗꯦꯡ ꯑꯁꯤꯗ ꯍꯦꯛꯇ ꯊꯤꯜꯂꯒꯦ꯫ ꯈꯪꯒꯅꯤꯕ, ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯕꯒꯦ ꯌꯦꯡꯒꯦꯕ." ꯃꯥꯒꯤ ꯃꯊꯃꯣꯏꯅ ꯃꯅꯥꯎꯅꯨꯄꯤ ꯇꯊꯣꯠꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕ ꯊꯝꯕꯧꯅ ꯃꯍꯥꯛꯄꯨ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯌꯤ ꯑꯃ ꯌꯦꯛꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯅꯤꯗꯨꯅ ꯈꯨꯗꯦꯡ ꯃꯅꯤꯡꯗꯨꯗ ꯊꯤꯟꯕ ꯍꯧꯏ꯫ ꯀꯟꯅ ꯀꯟꯅ, ꯍꯧꯅ ꯍꯧꯅ ꯃꯈꯣꯜ ꯍꯧꯅ ꯊꯤꯜꯂꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯑꯁꯨꯝꯅ ꯊꯤꯜꯂꯕ ꯑꯁꯤꯗꯗꯤ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯇꯊꯣꯠ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯍꯥꯏꯖꯩ, "ꯀꯩꯅꯣ ꯃꯈꯣꯜꯁꯤꯕꯣ? ꯀꯗꯥꯏꯗꯅꯣ ꯑꯁꯨꯛ ꯀꯟꯅ ꯊꯤꯜꯂꯤꯕ ꯑꯁꯤꯕꯣ? ꯑꯩꯕꯨ..." ꯁꯅꯥꯍꯟꯕꯤꯅ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯤ꯫ ꯇꯊꯣꯠꯅ, "ꯑꯩꯕꯨ ꯃꯈꯣꯜꯁꯤ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯅꯣꯡ ꯐꯥꯎ ꯉꯥꯟꯗ꯭ꯔꯤ ꯊꯤꯠꯂꯤꯕꯁꯤꯕꯣ?" ꯇꯊꯣꯠ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯇꯧꯕ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ, ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯩꯅ ꯇꯨꯝꯕ ꯑꯁꯤꯕꯨ ꯀꯥꯏꯅꯕ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩ ꯍꯦꯛꯇ ꯍꯧꯒꯠꯂꯒꯦꯗ." ꯁꯅꯥꯍꯟꯕꯤ ꯆꯩꯗꯨꯅ ꯊꯤꯟꯅ ꯊꯤꯟꯅ ꯈꯜꯂꯤ꯫ ꯐꯅ ꯍꯧꯅꯗꯤ ꯊꯤꯟꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯃꯅꯥꯗꯤ ꯐꯅ ꯀꯟꯕ ꯖꯥꯠꯅꯤꯀꯣ꯫ ꯇꯊꯣꯠ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯜꯗꯨꯗ ꯃꯆꯦꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯃꯍꯥꯛ ꯎꯔꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯃꯆꯦꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯍꯦꯔ ꯏꯆꯦ, ꯏꯆꯦꯒꯤꯁꯤꯗꯤ ꯑꯩꯕꯨ ꯍꯦꯛꯇ ꯇꯨꯝꯕ ꯊꯨꯒꯥꯏꯕꯅꯤꯗ." ꯁꯅꯥꯍꯟꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯏ, ꯑꯗꯨꯕꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯊꯤꯜꯂꯤ꯫ ꯇꯊꯣꯠꯅ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯡꯈꯠꯇꯨꯅ, "ꯍꯩ, ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦ꯫ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯏꯆꯦꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯇꯁꯦꯡꯅ ꯍꯧꯕꯤꯔꯤꯕ꯭ꯔꯣ?" ꯁꯅꯥꯍꯟꯕꯤ ꯃꯆꯤꯜꯗ ꯏꯁꯩꯒ ꯑꯣꯏꯅ ꯉꯪꯁꯤꯜꯂꯛꯂꯤ꯫ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯊꯣꯠ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯤ꯫ ꯈꯪꯂꯥꯎ ꯂꯥꯎꯏ, "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯐꯝꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯎꯕꯤꯔꯒꯦ? ꯉꯥꯎꯔꯕ ꯁꯣꯝꯕꯣ? ꯉꯥꯎꯒꯦ ꯍꯥꯏꯔꯒꯅꯅꯦ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯉꯥꯎꯕꯤꯔꯨꯔꯣ." ꯍꯟꯗꯛꯃꯨꯛꯇꯤ ꯁꯅꯥꯍꯟꯕꯤ ꯊꯤꯜꯂꯝꯕꯗꯨ ꯇꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯍꯩ, ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ? ꯏꯁ, ꯅꯊꯧ ꯀꯩ ꯂꯩꯒꯦ ꯀꯥꯏꯗꯅ? ꯍꯩ, ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯊꯤꯜꯂꯗꯤ ꯃꯤ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔோ? ꯍꯥꯏꯌꯣ, ꯊꯤꯟꯒꯦ ꯌꯥꯎꯅ ꯊꯤꯜꯂꯤꯕꯅꯦ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯊꯤꯟꯒꯦ, ꯊꯤꯟꯗꯨꯝ ꯊꯤꯟꯗꯣꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯈꯨꯗꯦꯡꯗꯨꯗ ꯑꯃꯨꯛ ꯊꯤꯜꯂꯤ꯫ ꯇꯊꯣꯠꯅ, "ꯑꯣ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯍꯧꯔꯦ ꯅꯠꯇ꯭ꯔꯥ? ꯏꯆꯦꯅꯤ ꯍꯥꯏꯗꯨꯅ ꯈꯥꯁꯦ ꯆꯤꯛꯇꯨꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯅꯪ ꯈꯪꯒꯅꯤꯕ ꯅꯪ꯫ ꯑꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯐꯨꯒꯦ ꯑꯁꯤꯔꯣ?
Ngamadro nangbo. Tathoti heni sauningli. Mashi asuk yamna aibu usitaba sibu. Masamsi hekta phoirageda ai. Tathot chawbani henmalladuna phanchong shinduna machegi masamdu ta phoiba hawi. Sanahanbina. Aigi samgi hekta phoiragine. Mashi. Makhutta pairamba chaidu thadokduna masu phuk hawgalai. Aduga makhutuna lamduna manaw nupigi masamdu phoiba hawrami. Nang phoi ke nang nasam maru ama ani hawribase aina phoi ge haina khalaglibase phana koirabani ngashidi lemna tharoi naru adu koktriba makai phoi ge nang ngamle aige phoyo aina ngamle nangi phoine ngashidi chapchana kana ngamge haibado yengthokna batari dana aingonda hawrakpa amatta aina lemna thagadaba nate shingna ba yaba sthana hanbi nate haibase ngashidi chapchana khangange yengda batari dana adudia Asumna launaduna mangoladuna makhoi ani masam phoinaduna yamna kanna khatnari laikai gi ine tombina mapa chana na makhoi da lakpada mangolda makhoi ani na khatnari badu hek ori makhoi ani gi si masam phoiduna khatnari ba kaina haibadu oira malenia khaya toni yemone ayuksida nahan makhai de launa ba khapta thai ngasini hekta khut yauna ba mawonga mani ko masia tombi prap sangshinduna Khatnariba ani do khami. Hai, karino haibani? Nakhoi ani na tawrisia. Nakhut che thadok nong ne. Karino haibani? Namai do ikai da bro nakhoi ani bo. Sumai na kana na khatnari ke haibani. Nakhut che thadok nong he na khoi bo. Tombi na khatnariba ani do yamna wana khamdokle. Mahak na hangi. Kari ge na haibani? Nakhoi ani na khatnariba sibo. Sana hanbi ne sat khomi. Inya masige hijabi man binu piesina aigi samsya phui bi hekta horakli bani masida tombina tathota hangi tathot nangdi kari tawbagi nache sigi masam phoiruriba tathot na sat khomi inya tu mana tawriba siba hongnari bra haiba aidi phamung da tumduna leijabani masida isida mana tu sigi chayani sipairaga khuding asita koi thil hekta thillebani sana hanbia nangdi kari tawbagi khuding thilliba inya imong sida samu matum liye ma hodokliba hai nangna samu kaina haido ingondara nang aingonda yamna horakanu ko hai tumbina layu natti nakhoi ani bu nangshina na phajana leimina ba sibo kayam kairaga haibani tathotna inya karigi nuksina na leimina banoda asu yamna fattaba nupi sibu hoi bema nangdi yamna phare ne imai bema Namai aduna marol ama thariba ikai ba su kari su khangde nya ai di kari do bagi mai ikai doiba ho nang se nupa phabi ne nupa phabi ni khangabra masida ta thotna noktuna ai bu nupa phabi kaina ho nang di ne nupa na pambi dabi nupa na nukshi dabi hai nupa na pambi dabi mashi sum horokadori masi Asi haiduna makhutto hekta lami tathotna ichene haiduna atukanbi pagiwani sum henjilaklabadine tathot aigi maching arangbi do hekta horakadoriba haurani hauro maching arangbi hogera maching langdabi hogera hauro mashi hekta makhoyani khatnage haiduna makhut amuk lamnei tombina amuk khamdoi hai nakhoyani bo angang macharo karino haibani tawrisia Namai mapali do ikai na baninya. Kari thoe haiduna tawja saribano. Khangani. Ibungo thambau do yumda handa halakisano. Laimin naba yadaba na khoyani bo. Sapchana warakhanke. Asuk yamna wakhal yaudaba. Natte na khoyani na tawriba adubo laikai mamanga sida phazaribra haibani. Lai me ikai de da kona khoyani se. Yare da thot nangsu imungda changu. Da thot mamai du phet hairamlaga imungda changkhirami. Tombine sanahanbida hai sanahanbiya nangna ahal haibadu thoklabanina wa ngangba khara halu maga adum manaduna chinda powdaduna leirabadi sum khanaduna leirani laikai mamangda phajadeba inya namobo sumna han tawrambra ingna chingna leijaram manatro mani yomsida lakhiba numit adudagine aina asumna tawkiba hoine chummine adubo haiba Ibungo thambawna mabusu yumsida pusilaklabanina kadaida thamloni yumsida punna laiminaba tadro nangna khara hallo
ꯃꯥꯅꯒ ꯃꯆꯤꯜ ꯈꯔ ꯀꯟꯕꯅꯦ ꯏꯅꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩ ꯏꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯄꯨꯝꯅꯃꯛ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯃꯥꯅꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯊꯝꯂꯤꯁꯤꯗꯤ ꯍꯩ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕ ꯈꯠꯅꯕꯁꯤ ꯗꯥꯎ ꯊꯨꯝ ꯌꯥꯗꯦ ꯃꯄꯨꯔꯣꯏꯕꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯤ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤꯀꯣ ꯏꯅꯦ ꯐꯔꯦ ꯐꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯠꯅꯔꯒꯅꯨꯀꯣ ꯃꯥꯅ ꯋꯥ ꯉꯥꯡꯂꯛꯂꯕꯁꯨ ꯅꯪꯅ ꯍꯦꯛ ꯇꯥꯔꯨꯅꯨ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩꯊꯣꯛꯎ ꯐꯔꯦ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯦ ꯑꯃꯨꯛ ꯈꯠꯅꯔꯛꯀꯅꯨꯀꯣ ꯏꯅꯦꯗꯤꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯏꯅꯦ ꯏꯅꯦ ꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯖꯍꯧꯏ ꯀꯔꯤ ꯑꯩꯅ ꯐꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯥꯅꯗꯤ ꯑꯁꯤ ꯌꯧꯅ ꯐꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯄꯨꯛꯆꯦꯜ ꯐꯕꯅꯣ ꯇꯊꯣꯠ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯎꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯈꯨꯠ ꯐꯥꯎꯕ ꯌꯥꯎꯅ ꯈꯠꯅꯔꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃꯨꯗꯨ ꯃꯆꯥꯅꯨꯄꯤꯒꯤꯗ ꯂꯥꯛꯂꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯁꯅꯥꯍꯟꯕꯤ ꯏꯃꯥ ꯂꯥꯛꯂꯤꯅꯦ ꯃꯁꯤꯕꯨ ꯇꯊꯣꯠꯅ ꯍꯦꯛ ꯇꯥꯔꯗꯨꯅ ꯍꯥꯏꯖꯩ ꯑꯦ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤꯅ ꯏꯆꯦꯒꯤ ꯃꯃꯥ ꯑꯣꯏꯔꯖꯥꯠꯂꯣ ꯁꯅꯥꯍꯟꯕꯤ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯑꯦ ꯏꯃꯥ ꯂꯥꯛꯏꯔꯣ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯀꯥꯈꯠꯂꯣ ꯏꯃꯥ ꯍꯣꯏ 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 ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯐꯝꯁꯤꯔꯥ ꯌꯥꯅꯤꯗ ꯃꯥꯡꯒꯣꯜꯁꯤꯗ ꯑꯗꯨꯝ ꯐꯝꯂꯒꯦ ꯁꯅꯥꯍꯟꯕꯤꯅ ꯐꯛ ꯑꯃ ꯊꯥꯏ ꯃꯗꯨꯗ ꯏꯕꯦꯝꯃꯨꯅ ꯐꯝꯊꯩ ꯍꯥꯏ ꯅꯪꯕꯨ ꯍꯛꯆꯥꯡꯒ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯛꯄꯅꯤ ꯊꯣꯡꯂꯒ ꯆꯥꯎ ꯐꯔꯦꯗ ꯏꯃꯥ ꯑꯩꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯎꯅ ꯍꯦꯛ ꯆꯥꯊꯣꯛꯎ ꯑꯗꯣ ꯏꯕꯨꯡꯉꯣꯕꯨ ꯂꯩꯇꯕ꯭ꯔꯥ ꯃꯥꯗꯤ ꯂꯩꯇꯦꯌꯦ ꯏꯃꯥ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯪꯐꯩꯗ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯀꯅꯥꯒ ꯂꯩꯔꯤꯕ ꯅꯊꯟꯇ ꯂꯩꯕ꯭ꯔꯣ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯏꯃꯥ ꯌꯨꯝꯁꯤꯗ ꯃꯤꯟꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯃꯥꯒ ꯂꯩꯃꯤꯟꯅꯩ ꯇꯊꯣꯠ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯀꯔꯤ ꯑꯩꯕꯨ ꯃꯤꯟꯅꯥꯏ ꯅꯨꯄꯤ ꯀꯥꯏꯅ ꯃꯃꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩ ꯀꯥꯏꯁꯦ ꯎꯁꯤꯠꯇ꯭ꯔꯤꯅꯤꯅꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯑꯩꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤ ꯍꯩꯃꯥ ꯅꯪꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤꯒ ꯊꯝꯂꯒ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯒ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯏꯃꯥ ꯅꯆꯥ ꯑꯩꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯩꯗꯀꯣ ꯏꯃꯥ ꯐꯔꯤꯔ ꯐꯠꯇ꯭ꯔꯤꯔꯥ ꯅꯆꯥꯏ ꯀꯩꯝꯇ ꯈꯪꯗ꯭ꯔꯤ ꯏꯕꯨꯡꯉꯣꯁꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯅꯗ꯭ꯔꯤ ꯏꯃꯥꯅꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ ꯀꯩꯅꯣ ꯏꯃꯥ ꯂꯥꯛꯇ ꯉꯥꯏꯔꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯁꯤꯕꯣ ꯉꯥꯏꯍꯥꯛ ꯂꯩꯈꯨꯑꯣ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯇꯊꯣꯠꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯂꯩꯔꯣꯏ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯑꯩ ꯇꯧꯒꯦꯕ ꯌꯦꯡꯉꯣ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯗꯨꯅ ꯏꯃꯨꯡꯗꯒꯤ ꯋꯥꯏ ꯁꯤꯠꯅꯕ ꯁꯨꯝꯆꯤꯠꯇꯨ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯃꯍꯥꯛ ꯊꯣꯛꯂꯝꯃꯤ ꯋꯥꯏ ꯍꯦꯛꯇ ꯁꯤꯠꯄ ꯍꯧꯔꯝꯃꯤ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯖꯩ ꯑꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯛꯏꯁꯤꯕꯣ ꯁꯨꯝꯆꯤꯠꯀ ꯄꯨꯊꯣꯛꯇꯨꯅ ꯋꯥꯏ ꯁꯤꯠꯂꯛꯂꯤꯕꯁꯤꯕꯣ ꯏꯕꯦꯝꯃꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯏꯕꯦꯝꯃ ꯁꯤꯔꯣ ꯅꯪꯅ ꯊꯕꯛ ꯁꯨꯅꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯊꯝꯃꯤ ꯍꯥꯏꯕꯗꯣ ꯑꯧ ꯏꯃꯥ ꯃꯥꯗꯤ ꯊꯕꯛꯀ ꯌꯥꯝꯅ ꯐꯕ ꯖꯥꯠꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯐꯕꯅꯣꯗ ꯏꯃꯥ ꯋꯥꯏꯒ ꯁꯤꯠꯂꯤꯁꯤꯗꯤ ꯇꯊꯣꯠ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯤ ꯁꯨꯝꯆꯤꯠ ꯃꯇꯣꯜꯗꯨ ꯐꯔ ꯍꯥꯏꯈꯩ ꯃꯍꯥꯛ ꯋꯥꯏ ꯀꯟꯅ ꯁꯤꯠꯂꯤ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯑꯩꯕꯨ ꯃꯤꯅꯥꯏ ꯀꯥꯏꯅ ꯈꯪꯅꯤꯕ ꯁꯨꯝꯆꯤꯠꯁꯤꯅ ꯍꯦꯛꯇ ꯁꯤꯠꯆꯤꯟꯒꯦ ꯁꯨꯝꯆꯤꯠ ꯃꯇꯣꯜꯗꯨꯅ ꯃꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯏꯗꯨ ꯁꯤꯠꯂꯤ ꯏꯕꯦꯝꯃꯨꯅ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯁꯨꯝꯆꯤꯠꯇꯨꯅ ꯂꯣꯏꯅ ꯊꯦꯡꯕ ꯇꯥꯔꯦꯅꯦ ꯃꯁꯤꯗ ꯇꯊꯣꯠꯅ ꯍꯣ ꯋꯥꯏ ꯁꯤꯠꯂꯤꯁꯤ ꯎꯕꯤꯗ꯭ꯔꯕꯣ ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯣ ꯁꯅꯥꯍꯟꯕꯤꯅ ꯁꯥꯎꯅ ꯍꯦ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯁꯣꯝꯕꯨ ꯀꯅꯥ ꯑꯣꯏꯗꯨꯅ ꯑꯩꯅ ꯁꯣꯝꯕꯨ ꯎꯁꯤꯠꯀꯗꯣꯏꯅꯣ ꯍꯦ ꯅꯪ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯍꯣ ꯑꯩꯈꯣꯏꯗꯤ ꯃꯤꯅꯥꯏ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯆꯞ ꯆꯥꯅ ꯇꯧꯖꯕꯅꯤ ꯏꯕꯦꯝꯃꯨꯅ ꯕꯦꯝꯃ ꯏꯃꯥꯗꯤ ꯍꯧꯒꯠꯂꯤ ꯃꯥꯒꯤ ꯋꯥꯏ ꯈꯨꯁꯤꯠꯁꯦ ꯀꯔꯤꯅꯣꯃ ꯇꯧꯏ
Ibemu phuk haugatuna sumangda kumthaki aduga hairi Bema ima chatli nakhoigi minai se thabak yamna phamali ko Ima ngak tangai khoi doge ngai roi ai chatle Ibemu thuna chatkri Sana hanbi mama na chatkriba adubu munna yengi Tathota amuk yengduna hai Hey nang na tawsi kaina Wai silisi namito udro Haujik wai shitpa matamla Kanana haujik pa wai sinage Namitab yung lisi udro Ho ay do Wai siya Kang sit heksit ning lakpa Adugini Aigi imaning nasitang Macha ay ginagtalak pa sida Nang naasugyam niyang shinbidi ba si bukarigina Ho ikoy kanada suyang shinkiba layte ko Sangzade Mashi Ay napuning di haydo na tawa sida Ho ikoy su Hingjabi ka onchina do na wari sana ningde Hay hingjabi man bi Asum na hayram do na Dathot imong datu na changkirami Sanahan bi yam na saw na lihawi Magi siya Taugyaw na tawani Adabudi kanggani dana Nanggi sumatab so idana lakani Kulang laman lay haiba siya Mahakang jamali Nanggi damuk ay nakidorak pa na haiba da Nang namitit na yung nang Matanggi namit ni Tambaw ayok ngantana Langpaydagi mayum da thonglari Mana mayum da thonglaba matam du pao Mayum gi thong do lon do na layrami Haijay Thong loli ni tawri siya Makuya ni bo Haujik pao ba hogatri ba jala Namit siya ayokri ni siya Aigi nupi ani siya bukam daw do'y no kangtre Magi nambo adubo dari do da thammi Aduga kawi Hey Nakuya ni bo haujik pao ba hogatri ba ni hey Hogalo ne Namit siya karong chagyong le Ay pao ba lang paydagi thonglari Hogalo Dari do da amuk pamtay Wari da tawri siya Lamsang halakpagi hagjang siya Pana wari Amuk su kawi Sanahan biya Noy ba hogalo ne Ay ne Chak kayam na lam liba chani ko Tathot haugat to na mapalda thoklai Mapuroy babu yeng to na hai Kay gino Iche gi ming palaga hagdok piri ba do ba Ay gi ming pandri kay gino Hey Chak mana dro Kaday digi mana ba no Oo Nanggi si Ay ngwandagi iche ni hinunugsiki wana tro Tathot Tumin layo ko Ay ne Yam na wari ba chani Tawsina ba yaro ye Masigi hingjabi manbi nupi sidagi Ay ni hinanugsi haiduna Ay biyum sida purakkiba na tro Matang sida sanahan bi Imong dagi pathoklak to na hai Karigino Nang na ay bumatapum na magta Hingjabi manbi hay na tatta na dumhay di ba siya Tathot na macheda hay fit yeng do na Mali bumali hay ba ni Sobra kayo Ay bu hingjabi mali kayo na Hay hingjabi mali di nang ninya Hahayo Nabi may koy di Se Maharani ni mali se Pajakraba Ado na bu Ahigi pazaba si ubada Mana po ngaw ribani Masida sanahan binahay pinokla do na Kariya Haujik ito kari hay ba no Hay napapabi Nasak ado na di Ti bayaba tirabani na Nupa amata na di paminugsi hay na hayrak tredo Jahi lishin ki ba tare hay do na Apang ba ay ki ipuroy ba sibu pa do na Namlay hekta lashilaki ba na tro Hay Aikoy di adugo manupi na jade Oiram laroy Aikoy di karim kang dabani na Tambaw Magi nupi anigi wahay singdo taba ngamdrado na Nakuya ni ba mukta tumina layo kay doge Tathot na mapuroy bagi managda Sadpam tado na Makoldo karanaw tado na hay Lamsang halakpagi wari hay day Pamungda po tabiro lao Ay seba daw jagi Masida sanahan bina panjong shindo na Hono pa Ay ginupa nung shiba Lao ay gikada Pasana po taro lao Asi hay do na Mapuroy bagi makuto pa ito na jingge dawi Tathot na set amok Ay gimo labo mabak matagado da Nungay ni hiplo lao Mana amok jingi Sanahan bina Ay gikado ay na jangsi Tathot na amok Makoy no pa Ay gikado ay na janggada ba ni Makoy ani na mapuroy bagi makut ado Yet oy da pa ito na jinglami Tambaw Magi nupi anigi mataw do da Makut do prang kantok do na Puk haugatli Aduga hay Ay naktaga na kuy ni amata janglaka na Ay ne Ing na jingnam da pothakige Mahak imong da jangki Sanahan bigat tathot ka Mamit ani do Pairap yeng do na lehawi Tambaw Sakonggi kada layba pamong do da mahak hipi Hip na mahak wakal kalli Ay ginupi anigi pukjel siya Amata padri
ꯑꯩꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯇ꯭ꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜꯕꯨ ꯁꯦꯝꯗꯣꯛꯀꯅꯤ ꯂꯨꯗꯧꯔꯤꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯦꯛꯇ ꯂꯥꯎꯅꯔꯛꯄ ꯅꯠꯇꯦ ꯃꯁꯤꯕꯨ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯗ꯭ꯔꯥ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯂꯝꯗꯦ ꯊꯝꯕꯧ ꯍꯥꯏꯐꯦꯠ ꯇꯨꯝꯊꯔꯨꯔꯒ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯂꯛꯂꯦ ꯆꯥꯛꯈꯨꯝꯂꯣꯝꯗ ꯌꯦꯡꯉꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯂꯩꯍꯧꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯆꯤ ꯀꯔꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯍꯥꯏꯖꯩ ꯆꯥꯛꯈꯨꯝꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦꯅ ꯀꯩꯅꯣ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯑꯃꯗ ꯊꯣꯡꯂꯔꯣꯏꯗꯕ ꯖꯥꯠꯂꯥ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯊꯝꯕꯧ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯅꯤ ꯊꯝꯕꯧ ꯃꯄꯥꯜꯗ ꯊꯣꯛꯏ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯊꯣꯛꯏ ꯍꯩ ꯁꯅꯥꯍꯟꯕꯤ ꯇꯊꯣꯠ ꯅꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯍꯪꯉꯤ ꯀꯩ ꯂꯩꯔꯒꯦ ꯊꯝꯕꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯕꯗ ꯀꯅꯥꯅ ꯊꯣꯡꯗꯣꯏꯅꯣ ꯃꯁꯤꯗ ꯇꯊꯣꯠꯅ ꯁꯠ ꯈꯨꯝꯂꯛꯏ ꯏꯆꯦꯅ ꯊꯣꯡꯒꯗꯕꯅꯤ ꯁꯅꯥꯍꯟꯕꯤꯅ ꯃꯆꯤꯜꯗꯨ ꯄꯩꯊꯣꯛꯇꯨꯅ ꯀꯔꯤ ꯑꯩꯅ ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯖꯗꯣꯏꯕ ꯅꯪꯅ ꯊꯣꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕ ꯑꯩ ꯑꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯕ ꯃꯤꯔꯣ ꯍꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯕ ꯃꯤ ꯅꯠꯆꯗꯦ ꯑꯩꯗꯤꯅꯦ ꯆꯥꯛ ꯁꯨꯛꯊꯣꯡ ꯍꯦꯛ ꯊꯣꯡꯂꯣꯏ ꯍꯥꯏꯁꯤꯅꯤ ꯍꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯁꯨꯛꯊꯣꯡ ꯍꯦꯛ ꯊꯣꯡꯂꯣꯏ ꯍꯥꯏꯁꯤꯅꯤ ꯍꯩ ꯃꯤꯒꯤ ꯃꯇꯧ ꯌꯥꯝꯅ ꯇꯝꯂꯛꯀꯅꯨ ꯍꯣ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯇꯧ ꯇꯝꯖꯈꯤꯕ ꯂꯩꯖꯗꯦ ꯅꯪ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦ ꯍꯧꯔꯤꯁꯤꯕꯨ ꯅꯪꯅꯔꯣ ꯑꯩꯅꯔꯣ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯂꯥꯝꯅꯕ ꯍꯦꯛꯇ ꯍꯧꯋꯤ ꯈꯠꯅꯒꯦ ꯇꯧꯔꯛꯏ ꯃꯁꯤꯗ ꯊꯝꯕꯧꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯍꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯎꯅꯕ ꯌꯥꯗꯦ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ ꯅꯃꯥꯏꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯔꯤꯁꯨ ꯏꯀꯥꯏꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯅꯈꯣꯏ ꯑꯅꯤ ꯐꯨꯗꯕ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯔꯋꯥꯡꯗꯧꯔꯤ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯩ ꯊꯝꯕꯧꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯈꯟꯅꯅꯤꯡꯂꯗꯤ ꯑꯩꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤ ꯆꯥꯛ ꯍꯦꯛ ꯂꯣꯏꯔꯝꯗ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯄꯥꯝꯗ ꯌꯧꯔꯦ ꯈꯪꯉꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕꯧ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯁꯅꯥꯍꯟꯕꯤꯅ ꯃꯃꯤꯠꯇꯨꯅ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩ ꯅꯪ ꯑꯉꯥꯡꯅꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯑꯩꯗꯤ ꯊꯣꯡꯕ ꯉꯝꯂꯣꯏ ꯅꯪꯅ ꯊꯣꯡꯕ ꯇꯥꯕꯅꯦ ꯑꯩꯗꯤ ꯊꯣꯡꯕ ꯉꯝꯂꯣꯏꯌꯦ ꯍꯩ ꯅꯪꯅ ꯑꯉꯥꯡꯅꯤ ꯅꯪꯅ ꯊꯣꯡꯒꯗꯕꯅꯦ ꯏꯆꯦꯅ ꯑꯍꯜꯅꯤ ꯏꯆꯦꯅ ꯊꯣꯡꯒꯗꯕꯅꯤ ꯑꯩꯗꯤ ꯊꯣꯡꯕ ꯉꯝꯂꯣꯏꯌꯦ ꯍꯣ ꯑꯩꯁꯨ ꯊꯣꯡꯕ ꯉꯝꯂꯣꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯖꯍꯧꯏ ꯑꯩꯁꯨ ꯊꯣꯡꯂꯣꯏ ꯑꯉꯥꯡ ꯃꯥꯅ ꯉꯝꯕ ꯌꯥꯕ꯭ꯔꯥ ꯁꯨꯛꯊꯣꯡ ꯍꯦꯛ ꯊꯣꯡꯂꯣꯏ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯊꯣꯠꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯝꯕꯧ ꯋꯥꯈꯜ ꯈꯟꯅ ꯃꯅꯦꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯅꯦꯇꯣꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯅꯦ ꯇꯣꯝꯕꯤ ꯑꯩ ꯂꯥꯛꯏꯌꯦ ꯇꯣꯝꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯏꯔꯣ ꯀꯥꯈꯠꯂꯛꯑꯣ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ ꯇꯣꯝꯕꯤꯅ ꯅꯪꯕꯨ ꯉꯁꯤ ꯍꯜꯂꯛꯏꯕ꯭ꯔꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯍꯜꯂꯛꯄꯅꯤ ꯑꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯏꯅꯦ ꯆꯥꯗ꯭ꯔꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯂꯣꯏꯍꯧꯗ꯭ꯔꯤꯕꯔꯅꯦ ꯏꯅꯦ ꯊꯣꯡꯐꯥꯎ ꯊꯣꯡꯍꯧꯗ꯭ꯔꯤꯗ ꯀꯩꯅꯣꯅꯦ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯒꯕꯨ ꯊꯣꯡꯗꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯅꯦ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯂꯧꯇꯥꯟꯅꯗꯨꯅ ꯂꯩꯔꯦ ꯎꯅꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯎꯕꯨ ꯎꯅꯔꯕ ꯎꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯎꯅꯔꯦ ꯈꯠꯅꯔꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯏꯅꯦꯁꯦ ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ ꯑꯧꯏꯅꯦ ꯉꯔꯥꯡꯁꯨ ꯑꯌꯨꯛ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀ ꯈꯠꯅꯗꯨꯅ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯏ ꯏꯅꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯋꯥꯈꯜ ꯇꯥꯍꯜꯂꯛꯀꯅꯤ ꯑꯩ ꯑꯃꯨꯛꯇ ꯏꯪꯅ ꯂꯩꯕ ꯄꯥꯝꯃꯤ ꯑꯗꯨꯅꯤꯅꯦ ꯂꯨꯔꯤꯁꯤ ꯏꯕꯨꯡꯉꯣ ꯊꯝꯕꯧ ꯏꯅꯦꯕꯨ ꯍꯥꯏꯌꯣ ꯍꯥꯏꯔꯗꯤꯅꯦ ꯅꯪꯅꯦ ꯅꯨꯄꯥ ꯊꯣꯛꯑꯣ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯑꯣ ꯑꯁꯤꯅꯤ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯨꯑꯁꯤꯔꯣ
ꯐꯨꯕ ꯉꯥꯛꯀꯤ ꯋꯥ ꯅꯠꯇꯦ ꯆꯨꯝꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯐꯨꯕ ꯍꯥꯏꯁꯤꯕꯨ ꯃꯔꯨꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯆꯨꯝꯅ ꯍꯥꯟꯅ ꯍꯥꯏꯗꯨꯅ ꯌꯦꯡꯈꯣ ꯍꯥꯏꯕꯕꯨ ꯐꯠꯅ ꯌꯥꯝꯅ ꯍꯥꯏꯔ ꯄꯣꯠꯅꯤꯗ ꯏꯅꯦ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯔꯝꯂꯤꯕꯅꯤ ꯆꯥꯛ ꯊꯣꯡꯍꯧꯗꯦ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯣ ꯍꯥꯏꯔꯝꯕꯅꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯅꯕꯨ ꯆꯥꯛ ꯊꯣꯡꯂꯝꯒꯗ꯭ꯔꯅꯦ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯁꯨꯝꯗꯧ ꯍꯧꯔꯁꯤ ꯅꯪꯅꯦ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯣ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯣ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯊꯝꯒꯅꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯔꯕꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯇꯧꯕ ꯍꯩꯕ ꯃꯤꯁꯨ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯣ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯧ ꯑꯃꯒꯤ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯏꯅꯦ ꯑꯗꯨꯅꯕꯨ ꯐꯒꯗ꯭ꯔꯅꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜ ꯌꯥꯎꯕ ꯑꯗꯨꯇ ꯌꯨꯝ ꯑꯗꯨꯗ ꯊꯝꯅꯤ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯛꯄ ꯑꯣꯏꯔꯒꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯅꯪꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯌꯨꯝꯗꯨꯗ ꯊꯝꯃꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯠꯇ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯒꯅꯅꯦ ꯑꯅꯤꯃꯛ ꯃꯄꯥꯝꯗ ꯂꯣꯏꯅ ꯆꯠꯍꯟꯈꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯃꯅꯦ ꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯁꯥꯟꯅꯔꯤ ꯊꯝꯕꯧꯅ ꯑꯃꯨꯛ ꯍꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯂꯒ ꯃꯑꯣꯡ ꯌꯦꯡꯂꯒꯦ ꯏꯕꯨꯡꯉꯣ ꯌꯦꯡꯂꯨꯔꯣ ꯆꯠꯂꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯋꯥꯈꯜ ꯇꯥꯍꯜꯂꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧꯀꯣ ꯏꯅꯦ ꯑꯩ ꯆꯠꯂꯦꯀꯣ ꯊꯝꯕꯧ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯂꯥꯏꯔ ꯅꯪꯅ ꯍꯧꯔꯛꯄ ꯏꯆꯥꯅꯤ ꯃꯔꯥꯏꯕꯛꯅ ꯇꯝꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯊꯤꯖꯤꯜꯂꯦ ꯃꯥꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯨꯅ ꯆꯥꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯁꯤꯗ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯕꯗꯤ ꯐꯒꯗꯕꯅꯤ ꯊꯝꯕꯧ ꯃꯌꯨꯝ ꯌꯧꯔꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏ ꯍꯣꯏ ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯑꯩ ꯍꯜꯂꯛꯂꯦ ꯑꯩꯒꯤ ꯆꯥꯛ ꯊꯤꯔꯣꯍꯦ ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀꯗꯤ ꯇꯥꯔꯁꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯊꯝꯕꯧꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯑꯗꯨꯒ ꯌꯦꯡꯉꯤ ꯆꯥꯛꯈꯨꯝꯗꯨꯅ ꯀꯩꯁꯨ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯖꯩ ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯁꯦꯡꯅ ꯆꯥꯛꯀ ꯊꯣꯡꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯊꯧꯁꯥꯗꯕ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯩꯅ ꯋꯥꯔꯛꯄ ꯇꯥꯔꯦꯗꯅ ꯊꯝꯕꯧ ꯈꯔ ꯁꯥꯎꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯂꯥꯎꯏ ꯍꯩ ꯁꯅꯥꯍꯟꯕꯤ ꯇꯊꯣꯠ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯣ ꯃꯄꯨꯔꯣꯏꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯏꯟꯗꯕ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯃꯅꯤꯡꯗꯒꯤ ꯆꯩ ꯑꯃ ꯂꯧꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀꯗꯨ ꯇꯞꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯊꯝꯕꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ ꯉꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯗꯨ ꯈꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯔꯤꯟ ꯌꯥꯝꯅ ꯇꯟꯕ ꯂꯩꯃꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯄꯨꯔꯣꯏꯕ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯒꯤ ꯊꯣꯡꯉꯣ ꯍꯥꯏꯕ ꯐꯥꯎꯕ ꯊꯣꯡꯗꯕ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯇꯊꯣꯠꯅ ꯑꯩꯁꯨ ꯂꯩꯒꯅꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀ ꯃꯃꯤꯠ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯊꯝꯕꯧꯅ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯃꯗꯨꯕꯣ ꯍꯥ ꯆꯩꯁꯤꯅ ꯀꯟꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯀꯜꯂꯛꯑꯒꯦ ꯀꯩꯅꯣ ꯅꯨꯄꯥ ꯆꯩꯗꯨꯅ ꯀꯜꯂꯗꯤ ꯅꯥꯔꯣꯏꯗ꯭ꯔꯣ ꯅꯥꯅꯕꯅꯦ ꯑꯩꯅ ꯀꯟꯗꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯅꯄꯣꯠ ꯅꯆꯩ ꯌꯣꯝꯕ ꯍꯧꯕ ꯌꯥꯔꯤ ꯅꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯈꯜꯂꯣ ꯁꯅꯥꯍꯟꯕꯤꯒ ꯇꯊꯣꯠꯀ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯂꯩ ꯋꯥꯈꯜ ꯑꯃꯃꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯜꯂꯤ ꯁꯅꯥꯍꯟꯕꯤꯅ ꯈꯜꯂꯤ ꯏꯄꯥꯝꯗ ꯍꯜꯂꯛꯄꯤ ꯑꯣꯏꯅ ꯂꯩꯔꯨꯕ ꯑꯩ ꯄꯥꯝꯗꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯇꯊꯣꯠꯅꯁꯨ ꯈꯜꯂꯤ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯑꯁꯤꯃꯗꯤ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯑꯥꯗꯁꯨ ꯍꯜꯂꯛꯄꯤ ꯃꯌꯥꯝꯅ ꯄꯩꯗꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯌꯥꯎꯅꯤꯡꯗꯦ ꯑꯩꯕꯨ ꯏꯆꯦꯒ ꯄꯨꯟꯅ ꯁꯤꯗ ꯑꯁꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅ ꯐꯗꯧꯔꯤꯕ ꯖꯥꯠꯂꯥ ꯁꯅꯥꯍꯟꯕꯤꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯅꯥꯎꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅ ꯐꯅꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯩ ꯁꯅꯥꯍꯟꯕꯤꯅ ꯏꯅꯥꯎ ꯇꯊꯣꯠꯅꯁꯨ ꯏꯆꯦ ꯏꯅꯥꯎ ꯏꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯔꯨꯕ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯗꯦ
ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯅꯨꯡꯁꯤꯅꯅ ꯏꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯁꯤ꯫ ꯍꯣꯏ ꯏꯆꯦ, ꯃꯃꯥꯡ ꯊꯛꯇ ꯅꯅꯥꯎ ꯑꯩꯅ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯁꯨ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯏꯅꯥꯎ ꯂꯥꯎ, ꯏꯆꯤꯜ ꯏꯅꯥꯎ ꯂꯦꯡꯒꯣꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯆꯦꯠꯅ ꯀꯣꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯝꯕꯧ ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯟꯖꯩ, ꯃꯍꯥꯛ ꯍꯔꯥꯎꯖꯩ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯄꯨꯔꯣꯏꯕꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅ ꯊꯣꯡꯖꯔꯨꯔꯒꯦ꯫ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ, ꯏꯅꯥꯎ ꯂꯥꯛꯑꯣ, ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯨꯔꯁꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯊꯝꯕꯧꯅ ꯍꯥꯏꯖꯩ, ꯃꯁꯤꯅꯤꯗꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯋꯥꯈꯜ ꯇꯥꯔꯛꯂꯤꯅꯦꯁꯦ꯫ ꯁꯤ ꯑꯣꯏꯗꯤ ꯀꯌꯥꯗ ꯐꯔꯦ, ꯑꯩꯁꯨ ꯍꯔꯥꯎꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯅ ꯅꯨꯡꯁꯤꯅꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠꯇꯨꯅ ꯄꯦꯟꯅ ꯌꯦꯡꯖꯔꯝꯃꯤ꯫